Kanto Savalagi Langpok Lakpam Ningol Sizaguru Mayum Ongbi Roni Balabu Khongman John 2 da leiba mahaki mapuroiba Sizaguru Mayum Vidyananda amadi mahaki imung manunggi miyoina tamtina hatlaba matungda thauri yansinbani haina ngarang misi asiga mari leinana semkiba JAC na phongdokiba wafam adu aranbani haina Laikidrabi Roni Balagi machanupi Sizaguru Mayum Rosni na phongdurakli hiramasigi matang ngasi Manipur Press Club ta pangthokiba pawgi mifam amada wafam masi phongdokladuna Sizaguru Mayum Rosni na hai thogdok thokiba numit haibade mahaki apokpi na thauri yanduna siramba numit aduda mahaki apokpaga apokpiga khatnakiba leite numit adugi ayukta mahaki apokpaga mahaki maupa nupaga thabak ama chatkani haina chatkibane numidang wairamda mahaki mamasu loishilaga yumdagi thokibane numit adu mahak masangamdabadagi mahaki kada tumduna leiringaida mama halakibane ngaihak leiraba matung mahaki apokpa amadi maupa nupa halakpagi makhol tabadagi thong hangdokluraga changlakpada mahaki apokpana laurakpadagi changchilaga yenglubada mahaki apokpi adu ceiling fan da thauri yanduna leiramba thengnarakibane khudakta mahaki apokpi adu lauthana bahotnabada mahaki apokpi gi weight na henman kibana leimai da taduna makoktu yesin kibane mahaki apokpi adu lautharaba matung yumthangnabagi miyoisingda pawpiduna khudakta hospital da pukhatki adubu hospital yobada doctor na mahaki apokpi adu leitre haina khanghalakibani haina su mahakna makhata ki Babaga mamaga khatna chainaba ambu yaukide ayukta babaga ai inaupasiga loishalaga thokre adudagi adu mamasu mamagi normal ki thabakto dum tawe adudagi aiju aigina tawba thabakto dum tawe adudagi halak baba kho hala baba kho chak ising charaga babaga inaupa ka sengak tumaga amuka thokhige loishaniba tawda mamana angang do thamamo chatke su nang chatkho hai matam baba na ya dubida babaga inaupa siga amuk chatkra batungda mama su loishalaga thokre mama do halaga aidi ai isa nuaitabagi ai kada thipaga leizabane aduda thipaga lengedana mama changa mama na main door do manungdagi close door mane dudagi pung 7 around 7:45 to 8 adwaida babaga inaupaga hale babaga inaupaga na thongthalak pasida aina thong hangaga aina thongala mag agi kada muk changge dawda babana aigi ming palaga nangbu kem uhodrabana lakpada aina chang mama do fenda batana heng tawrame aduda babaga aigana even kanbaya hauragadi na lauthaba matamda aina mamagi makhongda paraga babana ngaksamda yelibada lauthokpada mamana weto lumba helman badagi amuka mamagi makokto amuka lebak makhada kanna yeisangre